ꯑꯩꯈꯣꯏꯒꯤ ꯇꯤꯜꯍꯧꯗꯣ ꯍꯥꯏꯗꯤ ꯂꯩꯅ ꯅꯍꯥꯟꯒꯤꯗꯣ ꯇꯧꯔꯝꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯌꯥꯗꯣꯏꯅꯦꯕ ꯗꯥꯎꯅꯤꯅ ꯑꯗꯨꯕꯨꯗꯤ ꯈꯨꯠꯀ ꯂꯣꯏ ꯋꯥꯎꯔꯦ ꯑꯗꯣ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯃꯗꯣ ꯐꯩꯌꯦꯅ ꯈꯜꯂꯤꯀꯣ ꯍꯧꯖꯤꯛ ꯅꯨꯡꯁꯥ ꯈꯤꯇꯪ ꯊꯣꯛꯂꯛꯄꯁꯦ ꯀꯩꯕ ꯍꯋꯥꯏ ꯆꯝꯐꯨꯠ ꯆꯥꯕꯤ ꯍꯋꯥꯏꯗꯣ ꯊꯥꯖꯤꯜꯍꯧꯕꯅ ꯅꯤꯌꯣꯝ ꯆꯨꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯈꯔ ꯂꯩ ꯄꯣꯠꯁꯦꯀꯣ ꯇꯤꯜꯍꯧꯁꯤꯅꯤ ꯑꯅꯤ ꯇꯤꯜꯍꯧꯁꯦ ꯍꯥꯎꯔꯅꯤ ꯊꯨꯝꯃꯒ ꯊꯨꯝꯂꯤ ꯐꯖꯔꯦ ꯑꯩꯈꯣꯏ ꯀꯥꯏ ꯇꯤꯜꯍꯧꯗꯤ ꯁꯤ ꯅꯨꯡꯗꯥꯡ ꯀꯥꯟꯅꯔꯛꯄ ꯌꯥꯏꯀꯣ ꯊꯥꯖꯧ ꯑꯩꯅ ꯍꯥꯏꯕꯁꯦ ꯊꯥꯖꯗꯕ ꯇꯧꯒꯅꯨ trust me bro ꯑꯁ ꯃꯈꯣꯟꯗꯣ ꯈꯥꯏꯗꯦ ꯀꯣꯕꯤ ꯃꯈꯣꯟꯁꯦ bro ꯁꯤ ꯀꯣꯠꯅꯕꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯑꯗꯒꯤ ꯃꯁꯤꯒꯤ ꯄꯣꯠꯇꯨꯅꯤ ꯉꯁꯤ ꯍꯥꯔ ꯍꯥꯞꯄꯤꯗꯣ ꯁꯤ ꯄꯥꯜꯂꯛꯄꯩꯗꯣ ꯏꯪꯂꯤꯁꯀꯤ ꯄꯣꯠꯅꯤ ꯍꯥꯏꯇꯥꯔꯦ ꯀꯣꯊꯔꯒ ꯃꯣꯔꯣꯛꯇꯤ ꯌꯥꯕ꯭ꯔꯥ ꯁꯤꯕ ꯃꯣꯔꯣꯛ ꯌꯥꯏ ꯌꯥꯝꯕ ꯌꯥꯝ ꯁꯥꯕ ꯍꯣꯔꯦꯟ ꯑꯩꯅꯗꯤ ꯍꯣꯔꯦꯟꯁꯨ ꯆꯥꯛ ꯂꯩꯕꯅꯤꯅ ꯑꯃꯗꯣ ꯆꯥꯛ ꯂꯩꯕꯅꯤꯅ ꯁꯤꯗꯤ ꯍꯣꯔꯦꯟ ꯀꯛ ꯇꯧꯔꯒꯦ ꯈꯥꯏꯗꯕꯤꯗ ꯇꯧꯔꯦꯍꯦ ꯁꯤ ꯃꯆꯪ ꯊꯣꯛꯄꯅꯤꯀꯣ ꯁꯤ ꯏꯪꯂꯤꯁꯀꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤꯁꯦ ꯄꯨꯔꯥ ꯄ꯭ꯂꯦꯠꯁꯤ ꯉꯛ ꯉꯥꯏꯔꯦ ꯂꯥꯗ ꯑꯩꯈꯣꯏ ꯆꯥꯅꯕ ꯐꯥꯎꯗ ꯍꯩꯅꯧ ꯃꯅꯥꯅ ꯇꯧꯔ ꯌꯥꯝꯅ ꯏꯟꯗꯤꯖꯤꯅꯁꯀꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯍꯥꯏꯇꯥꯔꯦ ꯃꯁꯥꯒꯤ ꯇꯧꯔꯒ ꯁꯤ ꯍꯥꯏꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯌꯦꯡꯉꯒ ꯂꯩꯕꯗꯤ ꯐꯔꯛ ꯂꯩꯔꯝꯒꯅꯤꯅꯦ ꯃꯍꯥꯎ ꯑꯃ ꯇꯦꯁ ꯇꯧꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯑꯃ ꯇꯧꯁꯤꯅ ꯑꯗꯨ ꯄꯥꯏꯅꯔꯁꯤ ꯀꯩꯗꯧꯔꯒꯦ ꯂꯥꯛꯑꯣ ꯖꯤꯡ ꯇꯧꯔꯒ ꯑꯗꯨꯝ ꯇꯧꯁꯦ ꯐꯥꯔꯁ ꯕꯥꯏꯠꯁꯤꯗꯤ ꯉꯥꯏꯈꯣ ꯁꯤ ꯇꯤꯟ ꯃꯆꯥ ꯑꯃ ꯌꯥꯎꯒꯦ ꯇꯧꯏ ꯇꯤꯟ ꯇꯥꯏꯅꯦꯍꯦ ꯇꯤꯟ ꯇꯥꯏꯅꯦꯍꯦ ꯑꯁ ꯀꯔꯥꯏꯗ ꯏꯁꯤꯡ ꯃꯌꯥꯝꯅ ꯇꯥꯔꯛꯏꯁꯤꯕꯣ ꯐꯖꯗꯦ ꯐꯖꯔꯦ ꯀꯣꯕꯤ ꯈꯥꯏꯕ ꯃꯈꯣꯟ ꯀꯔꯥꯏꯗ ꯏꯁꯤꯡ ꯑꯃ ꯇꯥꯔꯛꯏ ꯃꯌꯥꯝ ꯃꯅꯨꯡꯗ ꯅꯣꯡ ꯇꯥꯈꯤꯕꯩ ꯆꯪꯕꯖꯥꯠꯅꯤ ꯌꯥꯔꯦ ꯊꯥꯒꯠꯆꯔꯤ ꯑꯩꯗꯤ ꯅꯨꯡꯗꯥꯡ ꯁꯨꯝ ꯀꯩꯅꯣꯝ ꯂꯩꯕꯅꯤꯅ ꯑꯩ ꯌꯥꯝ ꯆꯥꯁꯤꯟꯖꯔꯣꯏꯒꯦ ꯁꯤ ꯍꯥꯏꯔꯒ ꯉꯁꯤ ꯊꯕꯤ ꯄꯥꯝꯕꯤ 70 ꯊꯥꯈ꯭ꯔꯦ ꯔꯥꯁꯃꯥ ꯄꯥꯝꯕꯤ ꯅꯠꯇꯦ ꯃꯀꯨ ꯀꯩꯕ ꯆꯝꯐꯨꯠ ꯆꯥꯕꯤ ꯈꯔ ꯊꯥꯔꯛꯀꯅꯤ ꯁꯤ ꯍꯥꯏꯔꯒ ꯄꯨꯝꯅꯃꯛ ꯊꯥꯒꯠꯆꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯇꯧꯔꯨ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯃꯤꯟꯅꯔꯁꯤ ꯆꯤꯝꯕꯥꯅꯒ ꯑꯁꯥ ꯀꯥꯕꯅꯦ ꯇꯤꯟ ꯆꯨꯝꯃꯤ ꯂꯥꯎꯕꯤꯅꯦꯕ ꯂꯣꯏꯁꯤꯟꯖꯒꯦ